Handak chahigi oinasu Fishery Department sinduna pangthokadoriba ngagi melada nga metric ton mapan puthoknaba pandam thamli loinana ngagi melada yongadaba ngagi mamalsu leple haina Fishery gi Director H Balkrishnana Phongdokhre wafam asi ngasi Elite News ka kanana unaba amada phongdokhibani mahakna makhata na hai mela asi November gi mangada Mapal Kangjibungda pangthokani seat ki oina darkar leiba ngagi changsi Lising yang kay taruk metric ton ni adubu puthok pana subna tagi lising kuntra taruk metric ton ni awat pa metric ton lising kun asi mensilnaba hotnari loinana Mapal Dagi nga Pusillaktanaba akan mamuongda thabak paikali haiki chahi mangagi manungda awat pasing asi mensinba ngamlagani haiki Fisheries Department na silakan na ningol chakobagi occasion sigamari linana ngagi mela akoina fish fair kam fish crop competition haina he pangthokna hogi chai kunthra rom si lagli handaki 2021 gi sidasu akoina Mapal Kangjibung gi northern thangba side sida nga gi mela si sumsoi soi dana koi pangthoklagani aduga pangthokadaba numit asina handaki chahi ji ningol chakobu si date 6 November tai aduna one day before ningol chakobu habdi date 5th November sida Ningol Chakobu Mari Naba State Level Fish Fair and Fish Crop Competition 2021 se pangthokan. Stalls se na hojik plan tawribasi punna 100 numbers of stall ni aduga handaki chahi sida koina target thamisi nga se punna 90,000 kilo se puthokna ba koi panam thami nga makhal makha mayam kano koi local gi indigenous species yauri aduga IMC na khangna Indian Major Carp Amaromda nga khaktagi oiba kaithel sanabagi thorang amadi loktak livelihood ki pandamdi lamlengsing asibu optimum level da sezinaraga nga marang kaina puthokpa yanabagi pandamni loinana lupa crore ani gi revenue purakpasu ngamgani haiki import tawribase ado mapandagi import tawriba nga se masi yamana formaldehyde or formalin sit sai silaga kuina chatnaba hadi kuina hingdana natraga kuina masaje patta pundadana fresh oina leinaba si contaminate toropani na masina cancer na chingba hakchangda yamna sathiba leina ji thole haidana koigi madu findings like scientific findings maram orakanda mapan gi nga da depend toromba yamna hakchina toromba yam chanaram madu di khara de handare adu in the meantime akoigi local gi production ji boost up tawna baina koigi tongan schemes like Loktak livelihood mission Manipur Chief Minister gi dream project ni juga loina na department sina kan hona jariba adagi amana PMMSY then adugi mamangda blue revolution haibna singba mayama then covid labis win-win situation ni masida mang ba haibdi thoidong leitrabani aduna profit yamna phangba aduga effort ti kharchangi aduga hona bakan batai adu nga gi pothok se how I as a director of the Fisheries Department I expect that in the next couple of years or maybe within 5 years ki manungda di Manipur gi demand supply gap se sungai lero have